Welcome back mayam ngasi su mga movie review na thriller mystery category da sanba Hollywood movie ama mukputuna laksari film asigi maming na Fracture. Film asi September 22, 2019 da release tawkhibani. Film asi na fangkiba rating sing di IMDb da tiangi manung da 6.5 Rotten Tomatoes ta 56% gi fresh rating phangi aduga Metacritic ta 36% gi score tawi. Film asigi director Brand Anderson, writer na Alan B. McElroy. Film asida saktam langni basing di Ray Monroe gi saktam da Sam Worthington, Joanne Monroe gi saktam da Lily Rabe, Peri Monroe gi saktam da Lucy Capri, Dr. Teresa gi saktam da Adjoa Andoh, Dr. Berthram gi saktam da Stephen Tobolowsky. Film asi explain tawo matam da soikiba langkiba yawrabasu mayam na ngakpiyu. Film asi gi hek hawrakpada gari manung da Ray Monroe amadi Joanne Monroe du marai yenari. Ray na sauribana Joanne gi mapana Ray du Zoo addict tagi pharakpa kuidri khangna zoo tha u harakpagini aduga makhoi ani na marayena ba horakhibasina Ray na gari du tapna thaurakpadagi dinner adu thengna yobani haina Joanne na harakpadagi marayena ba horakpani maduda Ray na hairibana mana tapna thauriba adu yam sep oina thauribani hairai tanja adu da magi machanupi Peri Monroe na mana isai tariba music device adu yadre hairai madudagi makhoi ani marayena madu chaplepaga Joanne na music player du yenglubada battery yadaba oiramne adudagi Ray da extra battery du purakpura hangbada Ray na kawduna thanamle hairai Ray na masagi wakhaldo na thainaba isai ama saktuna sumlakpada machanupi na washroom changningi harakpadagi gas station amada leplami Joanne na machanupi bu washroom da pusinkre atuga Ray na manakta leiba store adudagi pot leiba changlai Ray na magi coffee ne Joanne gi soda can amane aduga Peri gi na battery ne leirami aduga ikon kon na mana khangba ngamlaktabadagi yuli macha ani dusu leirami adubu dukan aduda sale natana credit card sijanaba yadabadagi masada yawrakpa sale du konadra duna pot amadi leidaba tarami maduda Ray na yu bottle adu thanambagi mahutta magi macha nupi gi battery du oina leidana thorai aduga mana macha nupi da battery du yawramdre haijillammi makhoi na chatnaba thorakpada Peri na amuk magi compact mirror du mangkhre haibadagi Joanne na washroom da hundoklambra haiduna yengma changkhre aduga Ray na gari manungdu da compact mirror du koithi thirami tanjadura Peri du mafam du da koicha chatli mana sum chappada gas station adugi nakal da leiriba construction site adu da changsilui tanjadura asiba sa ama leibadu ubada haipe changsilubada hui ama leibadu Peri na urai hoji hui du Peri gi manakta sum changsilai Peri du mapa bu kauduna maning sum halai Ray na mamai thorakpada oiramliba film adu urami mana Peri du lengdana leina bahairai Ray na hui adu bu kauthokna bahonai Peri sum maning sum hanbaduda hui du sumagi manak tamna sum changsilai Peri du komadugi mapan du da lepaga laikre Ray na hui du tanthokna bahonai adu bu hui du chatlu haiba yadre Ray na nunga mapairaga hui adu da thombada hui du senthokre Peri su khangboi lakpoi makhong du haipe lengbada komadu da tasinkhre Ray su tungin nabi macha bu lamgi haiduna makha du da chongtharai Hauji background da khonjel amana hairai Mr. Monroe makhoi ani mak laikidre Ray du hauji gyan ngahak manglurba matungda mamit tapna pangthorai magi maraibak tu su I thoklamle mana tapna hawalakpada magi nupi Joanne na mabu kauduna komadugi makhada kumtharaklaga Peri bu konkhatlaga kappadu Ray na urami Ray du tawriba mawongdu da manglaga adumak lai Joanne na machanupi Peri bu pamkhatlaga kappadu su mahak hanna yengnude Joanne amuk Ray gi manakta changlaktuna mareng jumda khutna se thai adu su kari su khumdabi lei Ray na Joanne du nakal amada inthoklaga mamai laithoklaga mamit tapna usillaga laikre adudagi mahakna tapna mamit pangthorakpa matamdadi Joanne na Peri bu kaubudu mayek sengna tarai ngasai makhai tarang amada lairubadu mahak gyan lakle hujik mana mamai laithorakpada Joanne na Peri bu pamkhattuna leibadu ubada Ray du nokphet tawi Peri na magi khutu yamnai haibadagi hospital da lai Ray du hujikti gari du khara kalapna thauduna lakpani mahakna sumna gari kanna thaugitabasi phana kuidabani accident amada magi ahanba nupi AB du laikhidaba adudagi mahak gari asi kanna sungthau thaudrabani hauji hospital yaurakle Ray na counter da changduna magi machanupi adu accident ama thokpadagi doctor unaba pami hairami adubu atopa patient sing asu leiri adu loiraga kaurake ngahak phamu haibadagi Ray na magi machadu kanna nare hairai adubu counter adu da leiriba receptionist aduna ngahak phamu hairai Ray du upai leitaduna thoraklaga magi nupi ga wari sari Ray na hairai kashu kuina ngairoi ngahak wakhal ingna layu Joanne mu hairai doctor amaga aigi ichanupi ga unadri phawbadi ahak kashu ingna leiba ngamloi aduragi Ray na mu
Hauzik nang na pamli ba si Karino aibu kari tau haibano. Ay na thong pakairaga doktor ama puthora u haibra. Joanne amu hairai. Nang kari gumba kharati tau. Hauzik Ray adu amu akoi pada yengthoklu bada mi sing adu na mangona sakom amada yenglambadu masu ui. Ray adu sound haugatlaga counter da amuk changlai. Adubu counter da phamli bi receptionist adu leiramdabadagi Joanne phamli ba adu amda amu yengthorai. Tanja adu receptionist adu changlaktuna kari problem leire hairai. Adu da Ray na mu hairai. Ay athubada doctor ama unaba pame. Aduda receptionist aduna amu hoi ay su khange. Ay na mamangda haikrabaduni nangi mamangda patient mayam ama leiri. Rega ngahak marai tawnaraba tungda receptionist aduna reda magi ming adu clipboard aduda yawriba si aduda isinna baharami. Redu clipboard aduda Peri gi mingdu iramna matungda thoraktuna Joanne ga mu wari sarami. Wari sum saramadagi Joanne magi mangak samdu nare harakpadagi Redu bending machine duda kol soda ken ama lauruna ba thorai. Maduda mahangna mapanda ambulance ama yauraktuna asiba mi ani hakotkibadu urami. Aduga organ hapa box ama pugibadu sumana urami. Rena soda ken adu puraktuna Joanne gi mangak samda thamnami. Sigi matungda makhoina Dr. Ngai boina emission clerk adugi manakta Peri gi matangda wari sapa janglami. Peri gi oiba information kaya adu clerk aduna hanglami. Mahakna Peri asi allergy kumba laikibra haina su hanglami aduga Ray gi insurance ki lista magi laikhitraba nupi AB gi ming yawpadugi matangda su hanglami. Clerk aduna Peri asi organ donation kumbagi lista hapkadra haibada makhoina yaramde. Matam ngahak wari sum saraba tungda Ray gi medical insurance adu hospital aduna yaramde. Madudagi Rayna mahakna ATM dagi sel oina chingthoklaga sel oina thige hairami. Madudagi admission clerk adu haugatlaga mana case oina pige haibadu yagadra haiduna mathak thongba singa wari sanarami. Maduda ayaba piraklami. Hauzik Dr. Berthram na Peri adu loinamak check tawrami. Dr. Berthram na Ray da thaudo si kamaina thokibano haibada wari pumbadu lirami. Wari adu tabada Joanne du khitang nungairamde. Maramdi Ray na hui adu gi matangda Joanne da mamangda pankitabagini. Hauzik Dr. Berthram na check adu tawba loiraga Peri du hida khara pina ba hairami. Hauzik nakanda muk thoraktuna Rega Dr. Berthram ga wari sanarami. Dr. Berthram na Peri du ko manungda soklamba yabagi oithokpa lei aduna CAT scan launa ba hairami. Tawdabu madugi scan adu sel yamna tangi hairakpada adubu Rena changingba sel changja sanu mana loina thigani hairai. Makeup khara haukhre. Dr. Bol adu laktuna Peri da plus C ama pirami. Aduga makhoina Peri adu scan tawba maduda puduna lai. Tawdabu scan tawba maduda anaba amadi visitor ama khakka changba yarami. Maram aduna Ray Monroe du mafam aduda lehaurami. Hauzik Ray du thoraktuna machi amada phamlaga CAT scan lawbadu loiba ngairi. Masado haiphet uitharubadagi machanopigi khonjel na mabu kaurakpadagi makeup thorai. Machinda murum sonbaduda nakaldagi nupa amana kashu tawdabra hairai. Hauzik Ray du mamit singaktuna counter da mulai handa mukti counter da leiba receptionist atu ama sillamme. Rena magi nupi amadi macha nupi du CAT scan lobagi manungda changki aduna masu manungda muk changduna unanabagi ayaba lawbo matamda receptionist aduna hariba appointment adudi ayuk lawkhiba oiramgani. Mana leiringai matamdadi CAT scan lawbagi record leite ngaihak ngayu check tawrakya hairai. Rena amu aina ngailaklibase pungmu phare angangdusu chak lamlamnagani. Madudagi receptionist aduna amu record check tawre CAT scan lawkhibagi record amata leite hairai. Rena amuksu changkhibadu pungmu pharabani hairakpadagi nupiduna adu oiradi asida ngaiak phammu soidana thokjaraksani hairai. Rena amuk Dr. Berthram ga amukta wari sage hairakpada nupi aduna amuk Dr. Berthram di ngasigi oina duty loiraga hankhre hairai. Aduragi Rena magi machadu Dr. Berthram na yenglambani hairakpada nupi aduna amuk khumai. Ai khange adubu magi duty matam loirabadina mana paiba case adu atopa doctor da soidana sinaramgani. Nangi angangi mingdo nurse station da message tharaga hangkige. Hauzik Ray du amu counter dagi thoraklaga ngaiak phamlaga leiri. Masadu mayamga iman manadabagi mawung ama tawi. Ngaiak phamlaga amu counter da hallaga changai. Adubu receptionist aduna magi machagi record leitre harakpadagi Rena amu hanna check tawbiu haiduna check tawrami. Receptionist aduna Monroe copy mayam amadi yawi adubu Peri Monroe haibadi yawde hairai. Rena sauramna hairai. Aina clipboard ta sign tawrambane. Asi hairaga clipboard tu koi phak phai. Receptionist aduna mu hairai.
clipboard tu di sip ama loirakpada adum senbani aduna patient khudingi mingdu system sida record thambani adubu nangna haiba mingdu di system asida yaude rena mo harai ai khogi oiba information mayam ama hanglaga admission tawrambani receptionist aduna mo harai hoi ai khange adubu file khudimak patient gi mingda loina laibani adubu Peri Monroe di thengna de rena mo khon khara kalapna harai mahak to Dr. Berthram gi patient ne maga ai gi isaga unakhibani receptionist aduna mo harai Dr. Berthram di magi duty loiraga hankre handakti redu khon kankhalakpadagi receptionist aduna adumaina khon kanbiganu hairakpadagi redu taptharaga amu hanna check tobiyu hairai receptionist aduna phare adudi moina ming ibagi mahut insurance number da oina irambasu yai aduna maduda oina check toge nangi insurance number adu amukta hairau rena mo harai moina di aigi insurance tu yararoi haiduna aina layeng mandu sel oina direct piba yai haiduna tawkhibani receptionist aduna mo harai nangna hairiba wase ai mamangda sumai amukta tawkhiba leitri rena mo adudi aina khangba nate rule se aina semba nate moina haiba du khak tawbani aina ngasai emit toromdaida lehoba nupi aduda hangsi madudagi receptionist aduna nupi adudi magi sip loiduna chatkre hairai adudagi rena mo hairai adudi ER da hango any kopi nurse amaga patient senaba Bruce Bok kawba amaga yawbani receptionist aduna mo hairai sip ama senba matamda mi singju pulap silli rena mo aigi isaga nupiga unaba pami maduragi receptionist aduna wa makha taba haurakpaga rena sauna dex aduda khun tharai aduga hairai aina ngairakliba se phana kuirabane CAT scale lokham amukta call tawbiyo aduga sahi tarukta ngairibi angang amaga nupi amaga hojipau lairibra amukta hangbiyo moi yum hankrabra natraga adum aibu ngairibra hangbiyo hojik redu maraibagtagi isin thari haiduna receptionist aduna hairami receptionist aduna asomda call tawraga wari saringaida rena onthorappada mapanda yellow machugi plastic na fatta haudi yombadu ubada ngasai Peri da makhada tasin khibagi thodok to haipe ningsinglai man adumna ningsinglabadu Peri gi dress to yellow oi khibaduna ni receptionist aduna hairai ayuk pung mapan dagi CAT scan amata laktri hai rena nangna hairibadu karino haibada receptionist aduna moi mafam duda laamde haina khumlakpada rena magi family sing adu mangba tarabra hairai adudagi receptionist aduna mo hairai nangna laklibasi hospital owner masu yai aduragi rena mo ai numit chupa ama sida phamduna lakpani receptionist aduna mo hairai adudi nangna sida leiringai moi hana chalambasu yare rena mo moina adumna kashu tawroi ai ha moiga punna langmina khibani tanja atuda patient ama khak thorokpagi tanja atu lauduna redu thong hangai tanja atu da kanna manungda chensingkre receptionist aduna redu khamu haina male nurse ama da haikre rena manungda changsilaga yengnubada Peri du thiba phangdre tanja atu da male nurse ama changaktuna rebu phajili aduga security oiriba Jeff tu changsilaktuna tawribadu karino hanglai madu rena magi imung manung lehobani haina haige tawbaga masadu thakatpana wadu phajana haiba ngamdre adudagi security nupa aduna amukta ingtha ko hairai tanja tu Dr. Lucado tu amuk changlaktuna kari tawrage hairai maduda rena magi nupi ga masaga thirakpani amu hairai Dr. Lucado na patient du sida laibra haibada rena lai hairai hojik Dr. Lucado na hairai aigi mi Lucado kawi karino nangna haninglabdo hayu madudagi rena Peri bu hospital da pukhalakiba Dr. Berthram ga unakibagi wari sing adu hairai maduda Dr. Lucado na mahak discharge ti tawkhraba hairai madudagi rena hairai Doctor na haibada kokta chu somba yai haiduna CAT scale launaba haibani madudagi Joanne makhoi ani CAT scale lofamda changkhibadagi makha tana makhoi adum ukhidre hojik Dr. Lucado na patient mayam gi list tu check tawrami resu masado magi macha amadi nupi uningbana ithak thakali Lucado na mu ngasai gai la amba mayam se loina check tawre adubu Monroe kopati amata yaude rena makhoi mafasida la ami hairaga kuyeng yenglakwa matamda nurse Annie du leiba ubadu da khut thilaga mangon da hangu haibadagi Dr. Lucado na koksilaga Annie da redu hana ukhra hanglai maduda Annie na hairai ukhre magi kokta khara sokpagi treatment piraga thakibani hairai adudagi rena kaigi oidaba nganglino amu hairai Dr. Lucado na mabu tapthana ba hairai adubu redu hena sawgalaktuna magi imung manungdu kadai laikhrage haiduna nurse atuda onsinduna kanna lawrakpadagi madudagi mabu mayam changna phaduna sedative ama kaplammi adudagi redu security ga male nurse amagana private room amada puraktuna thanamli adudagi redu tumthakre
रे du tumthakre haiduna makhoi ani du ka di to ki thokhi makhoi ani hek thokhi baga re du haugalai ngasai gi tumsinaba sarambani mana koiti thiraga ngasai mangonda ka khiba sedative adugi reaction adu phanabani haiduna adrenaline injection ani kapselami re du huji room adugi thongi glass tu thugairaga thong handotuna ka adu ke amuk thorai mahana ka khudingi changduna magi macha leibra yenglagi aduga ka amada doctor burst bok leibadu ubada magi macha du kai sakhrage haina thong du da thinbada burst tu mamai leithorai tanja du da mamang da mana changlakpada thengnakiba security nupa Jeff tuna kanna lawrakpatagi re du kanna chelai asum chelakpana mapanda chenthorai aduga masi amada lotuna laikhre Jeff tu upai leitraduna amuk manungda changkhre ma hek changkhibaga re du mana lolamba mafam adudagi thoraktuna magi gari da kakhatkre re du machana isai taramba music player du yenglaga kapli tanja du side mirror da police ki gari ama leibadu ubadagi khonglai thuna kumtharaktuna police gari dugi mamangda thachillaga magi mateng pangbiyu magi imung manungdu moina lotion khre hairai hojik police gari du khamlaga officer nupi amaga nupa amaga kumtharai re du mana ngangningba wadu yamna thuna ngangbaduda police nupa aduna tapthau hairai aduga police nupi aduna nangna ngangliba singdu kari no hairai re na hairai aigi isa nupi du sida purakpani chahi taruk ta ngairi bani aduga moina hairi bana mafam sida sunglak laklamde hai angang thuda kari gumba khara tawraga moina madu losinaba tawu male police nupa aduna mo nakhutudi kaidore haibada re na moina aibu phajin badagi thong phakairaga thorakpada tawbani haina khumlai police aduna ID putharo haibadagi re na magi bag te yawba magi nupi ga masaga punna kaminaba photo do utuna hairai ekoina sum lakpada gas station amagi nakanda leiba construction site ta ai isa du tasin badagi shoktuna hospital asida purakpani maduna ne aina makoi sida leiri haina khangni basi police nupi aduna moigi mingsing adu hangna patungda rega loina na police ani tu ga punna hospital manungda changlai Haujik receptionist aduga police nupi aduga wari saringai ngasagi security nupa Jeff tu rena ubadagi shauna aigina ta chaglakanu hairai police nupi aduda onsenduna rena hairai masigi nupa sinani aigi apambagi mayokta kada thonglun silaga thambirambadu police nupi aduna security wariba Jeff ta re du khangbra hangai aduda khangi harakpadagi police nupi aduna amu makha tarai mana haibada noina mabu fajilaga drug kapsili hai chumbra Jeff na hairai mana haise aranbani mana ngasai sida laklaga phaireng tune nganglakpaduda doctor na haibagi matungina tumnaba hidak thabane rena wadu tabaga kaigi oidaba nganglino hairai aduda Jeff na hairai ai oidaba ngangde kaigi masi hoji khwawa phajindribano police nupi aduna khamjilaga reda magi nupi ga masaka iroi loiba oina kaida uki hairai rena ward number 9 da uki hairai adudagi Jeff tu saukalai adu police nupi aduna ward 9 da changsi haiduna punna changlai Rena Dr. Lucado ubata sauna hairai aigi nupiga isaga kaida lei hydrabadi noi soidana lock up yauragani aduda police nupi aduna khamjillaga Dr. Lucado da hairai nupa sigi paukumpiyu man haibada magi nupiga macha nupiga hospital sida mangkre hai Dr. Lucado na hairai ai khangde aigi nurse sing na haibagi matungina ma mathanda magi makok sokpagi layengba lai hai magi waduda rena marak thatlaga magi macha nupidu mafam sida pukhalakibani file sing du kaida lei hairai Lucado na magi office to oina wari sarusi harakpada police nupi aduna emit tawrakpa patient mayangi record atu hanglai Lucado na mu hairai mana haiba matam sida ai laktri kaigum kanda file adu thampam chadaba patient ki ming lanba aduga system da ming adu entry to hodaba su adum yawe rena mu hairai Dr. Berthram du ko mana Peri bu CT scan lawra u haikibani adudagi aina doctor ro adum ukhidre police nupi aduna mu Dr. Berthram di kai laikre hairakpada Lucado na mayum yoramlani hairai adudagi police nupi aduna phone tawtuna kau hairami Dr. Lucado na nurse amada Dr. Berthram bu kaunaba haikre police nupi aduna mu makha tarai CT scan lawpham du kadai dano hairakpada Dr. aduna third floor dani hairai adudagi rena mu hairai CT scan lawpham du onare makha da laiba room amadani adudagi Lucado na third floor dani harakpada rena amu nangna haido lale moina elevator tawraga makhada kumkhibadu ai uhawi Lucado na mu nang tasengna nasada confused ama oire ai khoigi left se third floor da laibani hoje police nupi aduna floor 3 du da chatsi yagadra harakpadagi makhoi pulap chalami hoje Dr. Lucado na mafam du yobaga hairai mesil asina iroi loina season naramba se ayu pung 8 minute 3 tani aduga season narambagi matamna chapchana minute 9 ni nang hojikti khanglaba natra Mr. Monroe magi waduda Ray Monroe na hairai
Sina karigumba proof amata piba ngamde. Lukadona masina taklibase nangna sida nachanupi pusingiba matam aduda kanamtana CAT scan laudi haibasini. Tanjadra call ama lai haiduna Lukadona call paiba changkringaida rena police nupa aduda hairai. Hojikti noisu uraba natra moina mafamsida ichado sumpu purakhide. Moina atoba mafam amada soidana puramgani. Adudagi police nupi aduna amu adu oirabadi kadaida puramgadoino. Madudagi rena maha khangde haina khumlakpada police nupa aduna karigi khangtino hairai. Adudagi rena ai khangde na khoina police ni kamai tawrino haibadu thidou. Tanjadura Dr. Lukado du changlaktuna Dr. Berthram du atubada lalagani hairai. Hojikti makhoi mafam adudagi amuk thoraktuna phamlaga lairingai receptionist nupi aduna patient mayangi sign tawbagi list ama dustbin da thengnare re gi sign chu yaurami hairai. Re na se du yenglaga hairai tu ai gi sign ne se aina Peri pukhalakpada sign tawkhibani. Adurgi Dr. Lukado namu madu Peri pukhalakpagi tawba sign ate nangna sa layengmaki nangna sana tawjakhiba sign ni. Tanjaduda Dr. Berthram su yoksilaktuna kari tawre harakpada re na changsinduna hairai. Ai ningsingleba natra ai gi icha nupi gi khutsu nangna layengbikhibani. Police nupi aduna Dr. Berthram da re du khangbra hanglai aduda Dr. aduna ayukta maga thengnakhibani hairakpada re du yamna haraurami. Police nupi aduna amu ma kaidauba lakhibanu hanglai aduda Dr. Lukado na paukhum pirake tawbada police nupi duna marak thatlaga wahang adu Dr. Berthram da hangbani hairai. Adulagi Dr. Berthram na hairai. Mana lakwa matamda Dr. Bruce Bolk na mabu yengki hai aduga mana eni da mahak car accident ama thoe na tammi hai. Aduga magi mayamga iman manadaba mawong dudagi Dr. Bruce Bolk na aibu amukta yengu hairaki. Adudagi aina CAT scan launaba haibada mana yakhidabani. Mana lobby da phamlaga magi nupi lakpa ngairine na adum ngairaga leibani. Aduga mana haibada magi nupi ki mingsu AB kawi haikibani. Police nupa aduna mu hairai nangi nupi ki mingdo Joanne kawi haidaine. Aduga AB haisina kanano rena hairai. AB du aigi ahama nupi ni. Adudagi amu AB kai chakre haina makha tarakpada rena madi sikre Joanne amadi Peri gi matangda Macari su mari leinade haina khumlai. Dr. Berthram na Lukado da onsilaga tapna Joanne amadi Peri sina karano haina hangmada Lukado na hairai. Mana moi anido magi huji leiminariba nupi ga machaga ni adum haraga leibani. Tanjadra rena Joanne amadi Peri punna kaminaba photo adu ullaga kaplaga hairai. Yengo se si Joanne amadi Peri ne moi aigi imung manung ne ai moi se yamna nungsi. Police nupi aduna mu hairai matang sida nangi fast wipe pusalakpasi maram jai khanbra. Rena amu Dr. Singh da onsilaga hairai kashu maram chade noina aigi fast wipe ki mingdu insurance dagi khangba natra. Aduga magi ming sijanaraga noina aibu angawba ma oina uhannaba senbani. Adubu tasengmadi noina aigi imung manungdo fajilaga karigumba khara moida chathai natra. Hospital ki security oriba Jeff to amuk changsilaktuna hairai. Ai hojikti asengba khangnaba pambai ama leire. Asi haraga CCTV camera thelpatuda khudomina thilai. Hojik CCTV footage adu ayuk pung 8 dagi hauraga check tawba haurai. Adubu video sing aduda hospital duda re matomda lakpadu ure. Adu ubadagi re du saangna hospital adu pulap thiyu hairai. Aduda police nupi aduna mu hairai. Adu yaba nate adu tawgi harabadi kari marangi kari ge search tawdoino haibagi warren amasu darka tai. Aduga video sidasu nangi nupi ga nasaga yawbasu ude. Rena mu noina haibase aina hairi mayamse sasinaba ngaktani natra. Mi singdusu aigi bhamna sabani natra. Aina noida moigi photo su utkraba natro. Police nupa aduna mu hairai adudi mi ama hekta oiba yaine nangi nachan nasi mari mata ama oiramba yaine aina haise nangna AB gi wa panbadu da haibani. Rena mu aina AB gi wa pankhide noina puthorakpani. Asi haraga redu mamit usillaga ngasai mana changamba store adu ningsing ai aduga mami pangthoklaga hairai. Peri na makhara takhiba mafamduda store ama leibani adugi cashier du aikoi bu uhobani. Noina yam thajadraga mafamdu sidagi mile khara khaktang chatlaga leibani maduda hanguso. Tanjadra Dr. Berthram na wartak kariguma khara leire thoknaba hairai. Asumna makhoi adu warta punna tholai. Makhoina warta thorakpada bed manakta yellow machugi scrap ama leibidu riena uraduna adu pairaga kappi aduga hairai. Masi Peri gini Jona aingonda sinakhibani. Aikhoina ayuk lakpa matamduda mafam sida aina soidana hundolaba oigani. Police nupi aduna mu nang masigi proof piba ngambra. Aina haibadi magi oiba mingumba sida yawbra. Rena magini haina hanjin haiduna leibadagi police nupi aduna scrap tu amukta yengi haiduna yengba matamdadi I khara taiduna leiramle. Maduda Peri gi ira hangbada rena hairai aigi ine ko maduda tasenbada sokhiba aigi ko asidagi chentherakpa ini.
Dr. Berthram na muharai kaigumba kanda kokta sopa na maram oiraga samam naba aduga wakhalda amaga pulap punsin base adum yawe Ray na muharai nate madu nate mase magi scrap ne maramdi maga aikoi punna karda halakpani aduga mana battery pami hairakpadagi service station aduda changlubani aduga mana ko maduda tasinkhibani madugi tungin nabida aisu chongthaduna pulap tasinbani madudagi ni mana I thokhibadu aduga aikoina sida amu lakribasina magi khut atiekpadu semba lakhibani police nupa aduna Raygi manakta changlaktuna mathong maram khangdra ngangliba mayam adu tu unatrabadi jail soidana yauragani hairai Tanjadura psychiatric department da puba Dr. Nupi Teresa Jacob tu changlaktuna Ray da mabu masak taklammi Ray na ma ngawde hairai madudagi Teresa na hairai nang ngawi kanamtana haide ai Joanne amadi Peri da kari thoki haibadugi matangna nangi na teng pangba pami Ray na makata na wa haiba horakpada police nupa aduna nganglibadu munna taw hairakpaduda Teresa na hojikti pumnamak mana handle tawragi hairai Teresa na Ray da monsilaga moy ani khak ingna wari sapa pambra hairai maduda Ray su hoi hairai hojik Teresa ka Ray ga ka amada wari sari Teresa na file check tawba matamda Ray masagi nattana macha nupi gi record amata leite hairai maduda Ray na madu moina semjan sajinbani haina khumlai Teresa na muharai car accident dugi mamangda kari thoki haiba nang khitang haiba yaroidra Ray na mu car accident natte mahak to koma mada tasinbani asi haraga Ray du kappe Ray na kapadu Teresa na muharai phare adudi nangna ningsing bagai du loina hairau maduda Ray na ai karimta kawde aibu angawba ama oina ubiganu haina khumlai Teresa na mu nangse mayangumna aduma khalli aduga hojik phawbda moina sida laami haibasi nangi sindagi haiba khaktamak tabane Ray na scrap adu amu puthoktuna hairai masina moi sida laami haibagi proof ne makhoina moibu losinduna thambane Teresa na mu sida layang ma lalaga aikhoina kai moibu losin ge doribano nangi ahanba nupi AB gi matang na khara su hayo Ray na hiram sida AB ga kari sumari leina de haina khumlai Teresa na mu madi sikraba natra hairai adudagi Ray na chahi nipangi mamangda sikre haina khumlai Teresa na mu kamdauna sikhibano hanglakpada accident sikhibani maha adu makokta yeshinkhibani haina khumlai Teresa na thokriba accident adu car accident natra haibada Ray na mani adubu matang sidadi accident aduga kari sumari leinade haina khumlai Teresa na muharai phala du da yengbadadi nang yu khara thaki haina iri nang accident numit aduda yu thakibra Ray du car accident adu mamitta urai adubu kari su khumde Teresa na makhamuk tarai nangna accident du thokiba matamda yu ngawbana maram oiraga AB bu mateng pangba ngamkhide natra handakti Ray du sauna hairai noina thodok tu ohoba natte kanamta na kari su tawba ngamkhide aina su magi dama kari su tawba ngamkhide Teresa na mu nang kari guma matamda wakhal mangba thokiba thodok singi matam mafam kawthokpagi thodok ka laikhibra Ray na sauna mu hairai ai yu thakpa lepkhrabani ai chahi nipan yu thaktrabani Teresa na mu adudi nangna staff ta AB ngairi bani kari ki haruri nangna tawribadu aibu wakhal amukta tahalo Ray du sauna maya chiklaga kamna hairai AB du chahi nipangi mamangda sikhre madugi thodo aduna aibu mikup khuding otlari Teresa na mu hairai phare Ray ai wa khara haige wasi tabda nang thamoi di yam soklagani aduba nang wafam se tadabadi yaroi maramdi Peri ga Joanne gi mafamda kaigumba khara thoklomgani haiba aina chena thajai maram aduna Peri na tasinki haiba mafam aduda chaludaba yararoi Ray na kaigi chattoino mafam duda karisu leite haina khumlai Teresa na mu ain haribasina afaba oigani nang hak lairamu asi hairaga Teresa du thokre Teresa du somda Dr. Berthram hoga wari sari mana hairai mahak se trauma ama leiba male masana tawribasi ma karino haiba amata khangjadre mafam tu dai khoi chalubana chungani Dr. Berthram na kari gi chaludoino hairakpada Peri ga Joanne ga du mafam tu da adumang leiram khini hairai Ray du thoraktuna mu hairai moido mafam tu da kaisu leite ai nupi ga isa ga du hospital asida makha thangba sarukta kumkhibani aduga amuk hana ukhidabani masini tholiba thodokse mathangi sinda police kharaga loira namak ngasai Peri na tasingi ba mafam adu da lai hospital dagi phangkhiba yellow machugi scrap tu huida manam namhanduna thibada ngasai gi Peri na mangkre haiba magi compact mirror adu thengnarami aduga mu I mayam ama thokhibagi mafam ama amuk thengnarai aduragi police nupa aduna masi nangi nachanupi gi ini haibada Ray na magi ini magi kokta sokhibani yengu hairakpada
Police aduna I sidi yamali nangi nakokta sopagi natte hairei. Asumna makoini marai taunarakpadagi police nupi aduna CSI unit kaunaba hairami. CSI haibadi crime scene investigation haibani aduga masi forensic science ki unit ni. Hojik police nupa adu amuk thokre Ray police nupi tuda onsinduna hairei. Mana mingsial do thamjinbani. Aduragi police nupi aduna adudi isisu mana thamjinbat oigadoribra. Magi wadura Ray saurangna isina nangna thambo oiramgani hairei. Dr. Teresa na Ray ga wari sage mi kukhrat piu haibadagi police nupi du su thokre. Ray na Teresa da hairei tawri basida nang na aigi itingki khajikta pangbiyo. Teresa na mukhumlai aigi se nangbu mateng pangna ba honaribani. Aduga aina mamangda su hangkraba wahang ama hojik amu hanjin na hange. Accident aduki mamangda kai thoki nangna yam nungai khidaba thawdoka laikhibra. Nangi nasada nangna nungai khidaba laikhibra. Aina aigi nupiga ibani gi luhongbagi matangna yam khatnaki ma tasengna nungai tre haiba ai khange. Mana aibu kanna honanaba haiki aisu kanna honaki aina perida lengdana layo haiki adubu mana sungta takide ma aina haibado tafam thokune. Teresa na muharai aduna tapadi nang mangona sauki natra. Ray na sauna muharai hoi ai sauki aina saunbadagi nung ama pairaga thomki. Teresa na kanada thomino hairakpada Ray na huida thombani aina mabu makhutu painaba kanna honakibani adubu ai upai laikhide ma makhada adum tasingkre haina kumlai. Asi haraga Ray du khuru khuda kullaka kapai. Teresa su phamtharaga muharai Ray nang tasengna chumlabra hui ama Peri gi manakta lai haibadu. Ray du karisu khumde. Teresa na mu makhata rai Ray nang na hariba huidu sungai laikhide extend du su sungtok thokide natra. Peri su mafam sidagi tarakhide ponumakse nangi bhamna saba ngaktani chumbra. Ray du kaplaga thaudok sing adu thoki hairai. Teresa na mu hairai nang munna khallu nangi nacha nupida nungai khidaba nangi nupida saukhiba leibra. Nahak nasa natomda saujakhiba su leibra. Aduga amu nangna nung ama khungat khiba leibra. Wahaidu tabada Ray na nungna thomlaga Peri makhada tasin khibadu hape ningsing lai. Teresa na mu makhata rai pumnamaktu loiraba tungda nangna tawjakhibadu karino khallaga nangna sana tomda ningamdaba sauningba phauki natra. Aduragi tanjadura Joanne du changlakhi aduga nangna asaubana hemenbana mabusu inthoki natra. Masi natra thokiba thawdosing adu. Ray du nang sokpra haina masinda tapna amuk sonjai. Teresa na makha mu tarai Ray karigum matamda puba thangma ngamdraba awaba wakhaldagi nathainaba honabada thokiba akiba thawdo wakhalna amukta phawba lamsiludaba thawdoksing adu ningsinglaga wakhalna pangsara sagatuna oidaba taibang ama semgalle. Ray du Peri na tarakhibadu ningsinglaga masinda tapna tasengna mabu makhut tekhibra haina matumda sonjai. Adudagi Teresa na amuk makha tarai nangi imung manung kaina khre aduga nangna Peri amadi Joanne da tawkhibadu ningsingluraga nangi wakhalna thawdo adu nangi nakhutmangna thoanbani haiba sungya yajaba ngamdabane. Tanjadura police nupidu changlake tawbada Teresa na khutna ingi tawraga khame. Ray su machinda aina nangbu kaidongda sokaloi haina tapna sole. Teresa na amu harai Peri ga Joanne ga kaida lei nangna moibu kadaida thammi. Ray du karisu khumde. Teresa na Ray bu hanjin kaurai adusu aduma khumde. Hojik Ray du macha amadi magi nupidu mana halamgani haina singnabadagi police na phajille. Tanjaduda police ki huiduna kanna khongmoduda Ray du hape yengtholobada mamangda mana ukhiba Peri na makhara tasenbada ukhiba huidu urai. Adudagi thawdoksing adu thoki haina solaga police aduna yebliba nomaidu mana satlaga Teresa da namkhre. Aduga police adaidu khulai thadanaba haikre. Aduga muksum makhoisingdu mathakta kakhanaba hairami. Teresa na hairai Ray ai khangi nangna aibu sogaloi haiba. Ray na Teresa da amu hairai aina aigi nupi amadi isa nupidu halamgani khanbra. Nanga aiga karisu thoknade nang chatlu mang thao. Asi hairaga Ray na Teresa du mananganda nongmaiduna namlaga mang thaduna chatale. Hojik police sing amadi Teresa du barum aduda pulap changhalami. Aduga Ray na Teresa da magi ki kartu pirangnaba hairami. Teresa na mana mamitta hui ama ubadu bhamna sabani taseng manate hairami. Adubu magi wadu Ray na tadabi adumak ki kartu lauraga thongdu mapandagi ngaksillamlaga Ray du mafam adudagi chatkre. Ray du hospital changlakpada ma bu khangba staff sing adu udanaba lotpa honabada maternity ward mamangda leplami. Angang adu urubadadi Ray na magi ahanba nupi aduna
masa wai sangdaba matamda accident thoklaga sikhibagi thongdoktu ningsinglai aduga doctor na makhoi animak lai khidre haibadu magi nakongda tarai wahai si mamangda Peri na komadu da tasin kiba matamduda aikhoi da background da tahan kibaduni numitu da mahana gyan ngauringa aduda sikhiba matamda doctor na hakiba khonjel du mana tabane hojik re du amu doctor gi phizon sechinduna doctor saraga changlai tanjadura receptionist amana re da doctor haina kauraga sign tawna bhairai re du hobe sign du tarumlaga elevator lairi badu da changlai adubu elevator adu mathau tawna ba su ama darka tarame maduragi re du upai leiramde tanjadura elevator gi thong du hangdolaga hospital gi security oriba jeb su changlai re na doctor gi phizon selaga leiram badudagi jeb tu ngai re na khonglai thuna ma bu chingsilaga nongmaina em tawraga elevator gi thong du prap lonsilli re na so sing adu pirang na bahairakpada jef na pi gi hairaga so du re da langsilli re na mit joibai tanja lauraga nongmai du munna honarei makhoi ani kanna funare adubu re na jef tu mangakta saplaga hatokre asumna re du so du senaraga mana pangba mafam adu lai tanja adu da mana somlakpada trash can amada posakama lengbadongna tawi haiduna yengbada mamangda bokna Peri da pi khiba palsi du thengnarami tanjadu da kanano ma thora I haiduna rena masi amada thaijillaga lona yengbada doctor amana migi organ jawba box atu puraga thokibadu urame hujik rena doctor duna thora kiba kadu da changlubadadi hakchang kaya loina kothokhraba mi asibadu urame aduga atopa nupa ama mamit jawduna laibadu ubada mamangda doctor na Peri gi mitu yamna phajai haikibadu ningsinglai tanjadu da makhol ama tai haiduna thongnau aduda yengtholubada mamangda maga thengnakiba admission clerk aduna organ hamnaba box ama pairaga lakpadu urame adudagi clerk aduna mamangda Peri du organ donation list da haukadra haina hangkibadu ningsinglai hojik re du masadu khoirang khoisawnore maramdi Peri amadi Joanne du doctor sing aduna losilaga organ loina laukthoklamgadra haina magi wakhalda chingnaba haurai re du thong du hangdoraklaga clerk adugi matung inarakpada room amada doctor kharana Peri bu hifallaga operation tawge tawrambadu ubada re na thong adu hangdoklaga nongmai aduna em tawraga doctor sing adu handongna bhairami re du machanupi gi mamai du hape nali aduga doctor sing adu da amu onsillaga mark sing adu lokthokna bhairami marks adu lokthorokpadadi doctor lukadu amadi admission clerk adu su yarami re na makhoi sing adu hingchabani haina sauna hairami lukado na tauribadu taudana bhairami adubu re na taramde re na nakalda sieramada phamlaga yangwana leiriba magi nupi ju adu su thengnare re na makhoi bu puthokna ba kanna honari clerk aduna pot ama paige taubada re na nongmai kapakpadagi sleeping gas adugi ting dagi samlakpa pipe aduda nongmai na pamadagi lik oirai doctor lukado na su mana uriba sing adu asengba amata nate haiduna khamna ba kanna honari re na hek thokke taubaga doctor amana re da kunna tharakpada nongmai adu makhata takhre makhoi myam changduna rebu namsillaga injection pinaba kanna honari adubu uchinna chinna rena nongmai adu phangladuna surgical light aduda kapsinbadagi ngasai leak oikiba gas atuna maram oiraga pokhairaklammi hojik Joanne du wheelchair amada hapaga Peri na Joanne gi matambak thamlaga rena induna thorai mana lakpa lambida Dr. Vol su thengnare Dr. Bruce Bhogna chatkidana ba khami adubu rena bol ki makhongda nongmaina kaplami hojik rena gari amada makhoi ani bu haptuna thauraga lai gari manungda wari su sari aduga isai su sakli hojik thokhiba tawdoksing adu hangatuna asengba adu aikhoida uhallai hojikta gari manungda Peri ga Joanne ga phamrambadugi mahut pukta lenthatpa hauraba nupa amana hippaga anaba khangmoda ulai aduga mu rena hospital gi operation room da changlakpada magi machanupi Peri oina ukhibadusu atopa mi ama oiramle aduga mana wheelchair da hablaga inthorakiba mi adusu hojikta gari maningda I taiduna hipkhiba mi adu oirame aduga mamangda mana room aduda changdringaida staff amana organ hapagi box ama illaga lakwa oina ukhibadu organ hapagi box na lamdre aduga amuksu ngasai organ loina lokthokpagi sakpham oina ukhiba misak adusu puktu karisu hogaidriba mi oiramle pumnama asi regi wakhalna seranana loiba uramle aduga muk sinasi ngasai Peri na komna tasin khibagi sinadu da hangatuna mulai hojik Peri du siraga leibedu da re du wakhal amada mangduna leiringaida magi nupi Joanne re da sauna makuna sese thabadu da re na wakhal amada tawraga leibedagi
Joanne inthorapatagi nakalda yungduna leiba yochai atuda thintattuna sibadusu ulai aduga amuksu mana magi nupi amadi machanupi Peri gi asiba hakchang adu car gi trunk manung aduda hapadusu ulai asumna magi machaga nupi ga soibadagi harpaduna magi wakhalda puba thangba ngamdraduna madugi thorakpa hallucination duna mana Peri ga Joanne ga hospital da purakhi haina leiduna hospital aduda koithi thirakpani aduga asengmati magi nupi amadi macha nupi gi asiba hakchang di car gi trunk manung aduda asum yauduna leiribani hojik Ray du wakal nungaina isai saklaga gari thauram badagi sakpam ama hanjillakpadu utlaga film asi loisille